Good morning, mayam. Tumba ko lang pala ko idri nung duty tiang ataw bugi. Ado akogi ngasi ayub siya in hawgalakanda akogi isay tawayi ma BMI se ayna yengjaruda haitare YouTube yung kana 7.5k lalleram baitare yam nungai jay mayam gi suma support se ubuda shay je seng na haraga di naw pathawna dajim mai taw na isay malay thawai ma BMI na saksira harakor den haraw haraw yagi baitare isay je pamjawani na dagi naw thohen bai manak ta chalakana thohen na ju yam phasang welcome to bire yam ba ma di pathong na ba ni tok du jai ju ngam thak ta mating pangse ke ka haraga ko mana ju magi thak ta ngam thak ta isay je phasana sembire dagi di han boina aigi musical bam ngoina haitare haidi kitang ek yam na mak taw ta ju khajik ek taw jaba se sidaita yam na comfortable oina tohon gi ba haitare ai na udep chan siki direction bb gi bese ar dagi di makeup ta lai bi gi ba korau tobul ar de angang cha yam nungai jai dagi di camera by bigi ba ojaro men dagi editing by bigi ba akogi sanatomba irungbam dagi di kaino lamjing lamtak biki ba haitare akoida ka haitare dum encouragement dum bigi ba aigi pabung enar maitai yamna nungai jai haitare dagi dak memorable oiba kano mo oigi kari experience mo oigi simak na orakanda ise makata na isay sakng bagi kano je ithil je lakhibini haitare dagiti akogi release tobam channel je akoina yam kanna isay hairubu kholuba na tabina achokba channel changaga hathagat piu ga haibutu ju isa de kaiba boksa ba haitare ani tasena koina hairuba mak isay de yam kanna hairubu na tabina ko ado ko isagi hadi pathogi channel da tawkan thagale ado matam je da pathogi channel je subscriber yamam de tawudabu sumaina khoi isai ma release taw jaga dawri ko tawri kan haiba matam da ai khoi gi damakta yam wan hona bigiba khoi gi marup mapang sing punuma puchu thagat chari dagi di subscribe taw bir ko mayam su thagat piri thagat chari sen yam nungai je haitare edi acting chuktok tok taba songi haitaba ingonda maina tambira kana kitang haitare ingona hijadraga ju mayam na yembi yana bamongda hona bigi bese tasena yam nungai je haitare tagi di simak na ju ai makhata ba ai gi isai gi journey je makhata na satha jabang ngam bane ado mayam na ju makhata na ai gi to pa chasing su support of you tagi di hajo hojikta kano tok jari ba sum kari haitare phajaba phajataba haibudu natabida haidi psayam no pairaga khotlaga tawrbusu natti tawbudabu ai mayam na yengba yana mongda haidi kari kumba ai gi budget sina mamjadaba taragadi ai di lyrics video ona thadok sagena dum khale tawbudabu isai jidi aina ngamjari makai di kari haitare mayam nu si bio wadagi di sum tek mayam gi matam sum tapna inajara kena lairi to tasena hauski matam da video manamba music video manamba habisi pasaya amasang ba oibanina ai tasena lyrics video gumba adi isana semjara mati thagat sabana tana atay atopo pa legdaba mante adubu aina robida haijang mayamna support of view tagiti aina ju angamba mating pangba ngamsaba orakati mayam ju pangsage anda hausi makidi ai angam mateng haibu sei tawjariba ikogi silinau sing mayamda aiga project ka punminna ba ani hingminna na bagi hotnaminna ba sinatana tai ita senang ngamjadri adu makhata ni sorna thausan bilagadi mayang mating hena pang pangamba mayam hena nungsibiba haibese pubiraksanu pina bisanu haibu wafamje thamjara loisan sage thank you mayam panong ka mona karom sage